ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯗ ꯁꯤꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯁꯥꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯌꯨꯝꯗ ꯀꯌꯥ ꯂꯩꯔꯛꯇꯦ꯫ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯕꯣꯔꯗꯤꯡꯗ ꯈꯔ ꯂꯩꯔꯛ, ꯕꯕꯥ ꯏꯃꯥꯒꯤ ꯃꯔꯤ ꯃꯇꯥꯒꯤꯗ ꯂꯩꯔꯒ ꯀꯣꯂꯦꯖ ꯈꯔ ꯀꯥꯔꯛ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯕꯕꯥꯅꯗꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯕꯁꯤꯗ ꯌꯥꯝꯅ ꯁꯥꯎꯏ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯅ ꯃꯌꯥꯝꯗꯒꯤꯁꯨ ꯈ꯭ꯋꯥꯏ ꯑꯍꯟꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯈꯔ ꯇꯝꯃꯒꯗꯤ ꯌꯥꯔꯦ ꯌꯨꯝꯗ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯂꯩꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯁꯦ ꯀꯧꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯆꯍꯤ 15 ꯁꯨꯔꯕ ꯑꯃꯒ ꯏꯆꯟꯅꯨꯄꯤ ꯆꯍꯤ 12ꯃꯨꯛ ꯁꯨꯔꯕꯤ ꯑꯃꯒ ꯃꯈꯣꯏ 2 ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯅ ꯌꯨꯝꯒꯤ ꯕꯕꯥꯅ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄꯤꯗꯅ ꯈꯔ ꯌꯦꯡꯁꯟꯕꯤꯔꯨ ꯂꯥꯛꯑꯣ ꯌꯨꯝꯗ ꯂꯩꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯀꯧꯏ꯫ ꯑꯩꯁꯨ ꯕꯕꯥꯅ ꯌꯨꯝꯗ ꯂꯩꯅꯕ ꯍꯥꯏꯔꯛꯏꯗꯣ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯁꯤꯅ ꯈꯨꯡꯒꯪꯗ ꯂꯩꯁꯜꯂꯨꯔꯕꯅꯤꯅ ꯌꯨꯝꯗ ꯑꯃꯨꯛ ꯑꯩꯁꯦ ꯂꯩꯔꯨꯔꯒꯗꯤ ꯑꯩ ꯏꯁꯥꯗ ꯇꯟꯊꯔꯛꯇꯅ ꯑꯩꯅ ꯇꯧꯒꯦ ꯈꯟꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯇꯧꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯤꯡꯗꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯕꯨ ꯌꯨꯝꯗ ꯍꯦꯟꯕ ꯀꯔꯤꯗ ꯂꯩꯔꯨꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯏꯝꯐꯥꯜꯗ ꯂꯩꯕ ꯏꯟꯗꯣꯝꯆꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯩꯁꯦ ꯂꯩꯅ ꯂꯩꯅ ꯀꯣꯂꯦꯖꯁꯦ ꯂꯣꯏꯁꯤꯟꯖꯔꯛꯄꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯩꯊꯔꯒ ꯑꯩꯁꯦ ꯑꯦꯛꯖꯥꯝ ꯈꯔ ꯊꯥꯒꯦ ꯈꯟꯖꯩ꯫ ꯕꯕꯥꯅ ꯀꯧꯃꯟꯕꯁꯤꯗ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛꯇ ꯀꯨꯝꯃꯨꯁꯨ, ꯅꯪꯕꯨ ꯌꯨꯝ ꯀꯥꯏꯗꯣ ꯁꯨꯡꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯍꯥꯏꯗꯅ ꯃꯣꯏ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯃꯟꯕ ꯇꯛꯃꯟꯕꯗꯒꯤ ꯑꯩꯁꯦ ꯌꯨꯝꯂꯣꯝꯗ ꯃꯇꯝ ꯈꯔꯒꯤ ꯂꯩꯔꯨꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅꯒ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯛꯄ ꯎꯕꯗꯨꯗ ꯃꯤꯅꯗꯤ ꯑꯩꯁꯦ ꯊꯕꯛꯀ ꯇꯧꯔꯒ ꯑꯥꯗ ꯂꯩꯕ ꯃꯥꯜꯂꯕꯖꯥꯠꯅꯤ꯫ ꯏꯅꯥꯎꯇꯣ ꯅꯪ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯄꯥꯎ ꯇꯥꯏ, ꯑꯥꯗ ꯂꯩꯔꯒ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯊꯤꯔꯒꯦ ꯍꯥꯏꯔꯤꯔꯣ ꯀꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯁꯨ ꯍꯦꯛꯃ ꯌꯥꯎꯏ꯫ ꯑꯩꯁꯨ ꯃꯣꯏꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎ ꯆꯞ ꯆꯥꯕꯤꯗꯤ ꯍꯥꯏꯗꯣꯛꯈꯤꯔꯣꯏ ꯈꯟꯅ ꯑꯩ ꯊꯕꯛ ꯇꯧꯗ꯭ꯔꯤꯇꯪ ꯍꯥꯏꯔꯝꯃꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯌꯨꯝꯗ ꯌꯧꯔꯦ ꯑꯩꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯡꯂꯕꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯨꯔꯒꯦ ꯂꯥꯛꯄꯅꯤ꯫ ꯏꯃꯥꯗꯤ ꯏꯆꯝ ꯆꯝꯖꯩꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯐꯕ ꯊꯕꯛꯅꯤ, ꯑꯗꯨꯅ ꯑꯩꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯖꯁꯅꯨ ꯍꯥꯏꯗꯅ ꯏꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯕꯕꯥꯒ ꯏꯃꯥꯒꯗꯤ ꯋꯥꯈꯜ ꯈꯔ ꯈꯦꯠꯅꯩ꯫ ꯑꯗꯨꯅ ꯕꯕꯥꯅ ꯑꯩꯁꯦ ꯌꯨꯝꯗ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯇꯧꯕꯕꯨꯗꯤ ꯕꯕꯥꯁꯨ ꯋꯥꯔꯕꯖꯥꯠꯅꯤ꯫ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯃꯃꯨꯛ ꯄꯥꯅ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯀꯨꯝ ꯑꯗꯨꯗ ꯑꯩꯁꯦ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯇꯦꯡ ꯈꯔ ꯇꯧꯍꯟꯅꯤꯡꯕꯖꯥꯠꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯍꯟꯈ꯭ꯔꯅꯨ ꯏꯄꯥꯒꯤ ꯂꯧꯁꯤꯡ ꯏꯪꯈꯣꯜ ꯁꯝꯕꯟꯁꯤꯡ ꯑꯁꯤ ꯅꯪꯒ ꯄꯨꯟꯅ ꯀꯣꯏꯃꯤꯟꯅꯔꯁꯤ꯫ ꯏꯄꯥ ꯋꯥꯔꯦꯅꯦ ꯏꯁꯥ ꯆꯥꯎꯔꯦ ꯏꯄꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯕꯕꯥꯅ ꯍꯥꯏꯔꯛꯏꯗꯨ ꯃꯨꯟꯅ ꯇꯥꯏ, ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯏꯪꯅ ꯇꯞꯅ ꯕꯕꯥꯗ ꯁꯨꯝꯅ ꯈꯨꯝꯃꯤ, ꯕꯕꯥ ꯌꯦꯡꯉꯣ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯛꯇ꯭ꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯈꯤꯕꯗꯒꯤ ꯑꯩ ꯌꯨꯝꯗ ꯂꯩꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯅꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯕꯕꯥ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯁꯨ ꯊꯥꯗꯣꯛꯇꯨꯅ ꯏꯍꯩ ꯏꯁꯤꯡ ꯇꯝꯃꯤꯅꯤ ꯍꯥꯏꯗꯅ ꯃꯇꯝ ꯆꯪꯅ ꯅꯆꯥꯁꯦ ꯑꯃꯒꯤꯗ ꯑꯃꯨꯛ ꯂꯩ ꯑꯃꯒꯤꯗ ꯑꯃꯨꯛ ꯂꯩ ꯇꯧꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯣꯂꯦꯖ ꯍꯥꯏꯕꯗꯣ ꯀꯥꯕ ꯂꯣꯏꯁꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯅꯆꯥꯅ ꯑꯁꯥ ꯑꯃ ꯈꯟꯖꯔꯤ, ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯕ ꯍꯥꯏꯗꯅ꯫ ꯑꯩ ꯊꯕꯛ ꯃꯆꯥꯒ ꯇꯧꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯊꯕꯛ ꯑꯆꯧꯕ ꯀꯌꯥ ꯄꯔꯤꯈꯥ ꯊꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯩ ꯏꯁꯥꯒꯤ ꯈꯣꯔꯁꯥ ꯄꯁꯥ ꯑꯣꯏꯅꯕ ꯏꯁꯥꯅ ꯍꯨꯟꯖꯕ ꯉꯝꯖꯅꯕ ꯏꯝꯐꯥꯜꯗ ꯊꯕꯛ ꯃꯆꯥ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯔꯒꯁꯨ ꯑꯃ ꯍꯦꯛꯇ ꯇꯧꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯕꯕꯥ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯅ ꯇꯝꯁꯜꯂꯨꯔꯤꯕ ꯏꯍꯩ ꯏꯁꯤꯡ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯈ꯭ꯔꯒꯗꯤ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯗꯣꯔꯤꯅꯤ꯫ ꯕꯕꯥ ꯏꯃꯥꯅ ꯑꯩꯒꯤ ꯏꯍꯩ ꯏꯁꯤꯡ ꯇꯝꯍꯟꯕꯤꯔꯛꯄꯗ ꯀꯌꯥꯝ ꯋꯥꯈꯤ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨꯅꯦ ꯕꯕꯥ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯈꯜꯂꯒ ꯅꯆꯥꯅ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯕꯕꯥ ꯏꯃꯥꯅ ꯋꯥꯕꯤꯕꯩ ꯋꯥꯕꯤꯕ ꯃꯇꯝ ꯈꯔꯒ ꯉꯥꯏꯕꯤꯈꯣ꯫ ꯅꯆꯥ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯀꯟꯅ ꯑꯃꯨꯛ ꯍꯣꯠꯅꯖꯈꯤꯒꯦ꯫ ꯑꯗꯨꯝꯅ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯔꯨꯕꯗꯨꯗ ꯕꯕꯥꯗꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯌꯥ ꯌꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯁꯥꯎꯔꯞ ꯇꯧꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯁꯦ ꯌꯨꯝꯗ ꯂꯩꯔꯔꯣꯏ, ꯊꯕꯛꯇꯣ ꯐꯪꯗ꯭ꯔꯤꯐꯥꯎ ꯌꯨꯝꯗ ꯁꯨꯍꯟ ꯍꯜꯂꯛꯑꯔꯣꯏ ꯁꯤ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯣ, ꯏꯄꯥ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯕ
ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯃꯤ ꯀꯌꯥ ꯂꯩꯒꯦꯁꯤ ꯅꯪ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯥꯡꯒꯊꯥꯡ ꯇꯥꯗꯅ ꯂꯧꯕꯨꯛꯇ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯗꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯗꯧꯅ ꯍꯣꯠꯅꯕ ꯀꯟꯖꯕ ꯉꯥꯛꯇꯅꯤ ꯑꯣꯏꯔꯤꯕꯁꯤꯡꯁꯤ꯫ ꯃꯤꯑꯣꯏꯕꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯔꯤꯁꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗ ꯅꯠꯇꯦ, ꯃꯁꯤ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯕ ꯃꯈꯜ ꯑꯃꯁꯨꯅꯤ꯫ ꯏꯆꯥꯅ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯤꯗꯣ ꯍꯣꯠꯅꯖꯔꯣ꯫ ꯏꯄꯥ ꯑꯍꯜ ꯑꯣꯏꯔꯐꯥꯎ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯍꯣꯠꯅꯔꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯕꯕꯥꯅ ꯃꯊꯃꯣꯏꯗ ꯄꯦꯟꯗꯕ ꯋꯥꯈꯜ ꯈꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯕꯕꯥꯗ ꯀꯔꯤꯕꯨ ꯑꯃꯨꯛ ꯈꯨꯝꯃꯨꯒꯗꯒꯦ ꯈꯪꯉꯝꯗꯦ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯖꯔꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯕꯕꯥꯒ ꯈꯨꯝꯅꯔꯨꯔꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯀꯤꯔꯨꯞ ꯄꯤꯖꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯨꯗ꯭ꯔꯦ꯫ ꯕꯕꯥꯁꯨ ꯑꯅꯤꯔꯛ ꯁꯨꯅ ꯋꯥꯗꯣ ꯍꯧꯗꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯨꯃꯤꯟ ꯑꯗꯨꯝ ꯆꯥꯛ ꯆꯥꯅꯔꯦ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝꯁꯨ ꯖꯔ ꯅꯛꯁꯜꯂꯛꯇꯅ ꯑꯩꯁꯦ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯀꯥꯔꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯌꯨꯝꯗꯕꯨ ꯂꯩꯕ ꯍꯧꯔꯨꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯅ ꯑꯩꯁꯦ ꯑꯃꯨꯛ ꯍꯟꯈꯤꯅꯤ ꯈꯟꯕꯗ ꯈꯔꯗꯤ ꯏꯁꯥꯗ ꯇꯟꯕ ꯑꯃꯗꯤ ꯄꯣꯛꯑꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯑꯣꯏꯖꯔꯒꯁꯨ ꯑꯩ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯂꯩꯔꯨꯈꯤꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯌꯨꯝ ꯁꯪꯒꯥꯏ ꯑꯗꯨ ꯊꯥꯗꯣꯛꯑꯝꯗꯥꯏ ꯕꯕꯥ ꯏꯃꯥ ꯑꯩꯒꯤ ꯃꯈꯥ ꯊꯥꯕꯗ ꯂꯩꯔꯤꯕ ꯏꯆꯟꯅꯨꯄꯤ ꯏꯅꯥꯎꯅꯨꯄꯥ ꯃꯈꯣꯏ ꯄꯨꯟꯅ ꯎꯅꯔꯝꯃꯒ ꯑꯩꯁꯦ ꯏꯝꯐꯥꯜꯗ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤꯗ ꯑꯩꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯏꯝꯐꯥꯜꯗ ꯃꯌꯨꯝ ꯄꯥꯟꯕꯗꯨ ꯃꯣꯏꯒꯤ ꯌꯨꯝꯗꯨ ꯅꯧꯅ ꯄꯨꯔꯥ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯑꯅꯤ, ꯌꯨꯝ ꯁꯥꯕ ꯍꯧꯔꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯑꯁꯥ ꯃꯆꯥ ꯑꯃꯁꯨ ꯀꯥꯏꯕ ꯍꯧꯈꯤ꯫ ꯃꯔꯝꯗꯤ ꯌꯨꯝ ꯑꯃ ꯃꯀꯣꯛꯇꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯄ ꯍꯥꯏꯔꯤꯁꯦ ꯄꯨꯡꯅꯧ ꯅꯧꯅ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯃꯟꯕ ꯑꯗꯨ ꯑꯃꯨꯛ ꯃꯊꯪꯒ ꯑꯣꯜꯂꯛꯇꯣꯔꯤꯅꯤ꯫ ꯂꯩꯕꯗꯤ ꯑꯗꯨꯝ ꯄꯨꯡꯂꯩꯗ ꯂꯩꯈꯤꯕꯗꯤ ꯌꯥꯏ, ꯃꯗꯨꯗ ꯈꯤꯇꯪ ꯐꯔꯛ ꯇꯥꯒꯗ꯭ꯔꯥ ꯈꯟꯅ ꯑꯩꯁꯦ ꯚꯔꯥ ꯑꯃꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯈꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯩꯐꯝ ꯆꯥꯐꯝꯒꯤꯗꯤ ꯏꯁꯥꯗ ꯀꯔꯤꯃꯠꯇ ꯆꯤꯜꯍꯥꯎ ꯊꯤꯕ ꯂꯩꯖꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯤꯛꯏꯉꯩꯗꯒꯤ ꯑꯃꯒꯤꯗ ꯁꯨꯝ ꯂꯩꯔꯛꯑꯕꯅꯤꯅ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯦ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯚꯔꯥ ꯀꯥ ꯑꯃ ꯂꯧꯗꯨꯅ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯒꯁꯦ ꯚꯔꯥ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯒ ꯚꯔꯥ ꯀꯥꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯥꯁꯨ ꯑꯩꯒꯨꯝꯕꯅꯤ, ꯃꯥꯒꯤ ꯃꯌꯨꯝꯁꯨ ꯈꯔ ꯇꯥꯝꯃꯤ, ꯀꯨꯝꯕꯤꯗꯒꯤꯅꯤ ꯃꯥꯅ꯫ ꯏꯕꯥꯅꯤꯁꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛꯁꯦ ꯈꯕꯔ ꯄꯥꯗꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯣꯏꯒꯤ ꯑꯍꯥꯡꯕ ꯊꯕꯛꯀꯤ ꯄꯣꯁ ꯚꯦꯀꯦꯟꯁꯤ ꯈꯔ ꯀꯧꯏ ꯍꯥꯏꯗꯅ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯕꯖꯥꯔ ꯑꯗꯣꯝꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯖꯣꯕ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯌꯥꯎꯕꯁꯦ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝꯗ ꯍꯦꯛ ꯌꯧꯕꯗ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯌꯥꯎꯕ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯑꯩꯈꯣꯏꯒ ꯄꯥꯔꯒ ꯃꯤ 10ꯃꯨꯛꯇꯤ ꯁꯨꯅꯤ꯫ ꯑꯗꯨꯒ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯌꯥꯎꯕ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏ꯫ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒꯕꯨ ꯃꯌꯥꯝꯗꯒꯤ ꯈꯔꯕꯨ ꯇꯣꯉꯥꯟꯅ ꯇꯥꯔꯝꯅꯤ꯫ ꯏꯃꯥꯟ ꯍꯦꯛ ꯃꯥꯟꯅꯈꯩ ꯏꯕꯥꯅꯤꯁꯨ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯍꯧꯗꯨꯅ ꯆꯪꯅꯈꯤ꯫ ꯑꯩꯒꯤ ꯃꯥꯡꯗ ꯏꯃꯥꯟꯅꯕꯗꯨ ꯍꯥꯟꯅ ꯆꯪꯉꯝꯃꯤ꯫ ꯃꯥ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯩ ꯑꯃꯨꯛ ꯆꯪꯗꯣꯏꯅꯤ꯫ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯁꯥꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏ꯫ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯂꯣꯏꯅ ꯍꯪꯉꯤ꯫ ꯑꯩꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯃꯁꯤꯗ ꯁꯥꯔ ꯑꯗꯨꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯏꯟꯇꯔꯚ꯭ꯌꯨꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯏꯁꯟꯗꯤ ꯀꯌꯥꯕꯨ ꯍꯪꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯁꯨꯝ ꯍꯪꯉꯒ ꯃꯔꯛꯇ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯣꯏꯁꯟ ꯑꯃꯅꯤꯈꯛ ꯌꯦꯞꯄꯛꯏ꯫ ꯑꯩꯁꯨ ꯂꯥꯏꯅ ꯁꯥꯔ ꯑꯗꯨꯅ ꯍꯪꯉꯛꯏꯗꯨ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯗꯤ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯀꯤ ꯁꯥꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯈꯜꯂꯕꯗꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ, ꯍꯌꯦꯡꯗꯩ ꯖꯣꯏꯟ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅ ꯚꯔꯥꯗ ꯂꯩ ꯍꯥꯏꯕꯗꯨ ꯃꯗꯨ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯣꯐꯤꯁꯁꯤꯒꯤ ꯑꯆꯧꯕ ꯐꯦꯁꯤꯂꯤꯇꯤ ꯑꯃꯁꯨ ꯊꯝꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯂꯝ ꯂꯥꯞꯆꯕ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯑꯣꯏꯅ ꯂꯩꯐꯝ ꯑꯩꯈꯣই ꯑꯣꯐꯤꯁꯅ ꯄꯤꯔꯤ꯫ ꯃꯗꯨꯗ ꯅꯪꯅ ꯂꯩꯒꯦꯁꯨ ꯂꯩꯌꯨ, ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯧꯔꯣꯏ꯫ ꯅꯪꯅ ꯊꯕꯛ ꯀꯥꯔꯛꯄꯗ ꯁꯦꯠꯀꯗꯕ ꯌꯨꯅꯤꯐꯣꯔꯝ ꯀꯣꯠꯁꯨ ꯑꯩꯈꯣꯏ ꯐꯣꯟꯗ ꯍꯥꯏꯔꯛꯑꯒꯦ꯫ ꯑꯗꯣ ꯅꯪ ꯊꯕꯛ ꯈꯜꯂꯦ ꯍꯧꯖꯤꯛꯃꯛ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯃꯣꯏ ꯑꯇꯩꯗꯗꯤ ꯍꯥꯏꯗꯣꯛꯎꯅꯨ꯫ ꯑꯩꯅ ꯅꯪꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯑꯩꯅ ꯅꯪ ꯊꯕꯛꯁꯦ ꯈꯜꯂꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯀꯌꯥꯗꯨꯒ ꯃꯪꯒ ꯍꯦꯛ ꯃꯥꯟꯅꯈꯤ꯫ ꯑꯩꯁꯨ ꯍꯔꯥꯎꯕꯁꯨ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯒ ꯂꯩꯐꯝꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅꯁꯨ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯖꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯒ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯀꯩꯀꯩ ꯍꯪꯉꯛꯀꯦ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯗꯨꯒ ꯃꯥꯟꯅꯖꯥꯔꯣ ꯅꯪꯉꯣꯟꯗ ꯍꯪꯉꯛꯏꯗꯨꯒ ꯍꯪꯉꯛꯏ꯫ ꯁꯦꯡꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯝꯃꯤ꯫ "ꯏꯇꯥꯎꯕꯤ, ꯑꯩꯗꯤ ꯈꯪꯗꯦꯅꯦ, ꯑꯩꯁꯦ ꯈꯜꯂꯦ ꯊꯕꯛꯇꯣ ꯍꯌꯦꯡꯗꯒꯤ ꯀꯥꯔꯛꯑꯣ" ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ "ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯅꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯃꯅꯤꯅ ꯑꯃꯨꯛ, "ꯀꯩꯅꯣ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯅꯨꯃꯤꯠꯇ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯔꯣ?" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, "ꯑꯁꯦꯡꯕꯅꯦ ꯚꯥꯏ, ꯍꯧꯖꯤꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯗ ꯊꯕꯛ ꯇꯧꯕ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯂꯝ ꯑꯔꯥꯞꯄꯁꯤꯡꯒꯤ ꯂꯩꯐꯝ ꯐꯦꯁꯤꯂꯤꯇꯤꯁꯨ ꯂꯩ, ꯇꯣꯉꯥꯟꯅ ꯃꯣꯏꯒꯤ ꯂꯩꯐꯝ ꯂꯩ ꯍꯥꯏ꯫ ꯑꯩꯁꯨ ꯑꯗꯨꯗ ꯂꯩꯒꯦꯁꯨ ꯂꯩꯌꯨ" ꯀꯥꯏꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯣ ꯅꯉꯣꯟꯗꯗꯤ ꯀꯩꯀꯩ ꯍꯪꯉꯛꯀꯦ?" ꯍꯪꯉꯝꯃꯤ꯫
ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯗꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗꯗꯤ ꯍꯥꯏꯔꯛꯑꯝꯈꯤꯗꯦ꯫ ꯁꯨꯝꯅꯇꯪꯒꯤ ꯃꯉꯣꯟꯗꯗꯤ ꯍꯪꯐꯝ ꯊꯣꯛꯄ ꯀꯣꯏꯁꯟ ꯈꯔ ꯍꯪꯉꯛꯏ ꯍꯥꯏ꯫ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨ ꯏꯕꯥꯅꯤꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯕꯥꯏ ꯗꯦꯠ 9ꯗ ꯏꯟꯇꯔꯚ꯭ꯌꯨꯗꯨꯒꯤ ꯔꯤꯖꯟꯗꯨ ꯃꯗꯨ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯗꯤ ꯗꯦꯠ 9 ꯉꯥꯏꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯦꯠ 9 ꯐꯥꯎ ꯏꯟꯇꯔꯚ꯭ꯌꯨꯗꯨꯒꯤ ꯔꯤꯖꯟꯁꯤ ꯏꯃꯥꯟꯅꯕꯒꯤꯗꯨꯗꯤ ꯃꯥꯒꯤꯗꯤ ꯈꯪꯕ ꯉꯝꯈꯤꯗꯦ, ꯍꯥꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯊꯕꯛꯇꯣ ꯀꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯒꯤ ꯁꯦꯂꯔꯤꯁꯤ 9,000 ꯀꯥꯏꯁꯤ ꯌꯥꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯊꯕꯛꯇꯣ ꯇꯧꯔꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯃꯥꯗꯤ ꯊꯋꯥꯏ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯅꯒ ꯊꯕꯛ ꯆꯠꯈꯤꯕꯗꯨꯗ꯫ ꯑꯗꯨꯅ ꯃꯥꯗꯤ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯑꯩꯗꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯒꯦ, ꯅꯪꯗꯤ ꯊꯕꯛꯁꯨ ꯃꯆꯥ ꯑꯃ ꯇꯧꯔꯕꯅꯤꯅ ꯀꯥ ꯚꯔꯥ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯍꯨꯟꯕ ꯉꯝꯈ꯭ꯔꯅꯤ, ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯂꯧꯔꯛꯈꯤꯗꯣꯏꯅꯤ, ꯑꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯉꯝꯗꯦ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ, ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ, ꯑꯩ ꯑꯗꯨꯝ ꯍꯨꯜꯂꯒꯦ ꯀꯥ ꯚꯔꯥꯒꯤ ꯄꯩꯁꯥꯕꯨ ꯌꯥꯝꯅ ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯇꯣꯂꯣꯞꯁꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯀꯣꯟꯅꯩ, ꯑꯩ ꯏꯇꯣꯝꯅ ꯂꯩꯍꯧꯕ ꯇꯜꯂꯤꯀꯣ, ꯅꯪꯁꯨ ꯑꯗꯨꯝ ꯂꯩꯁꯤ꯫ ꯑꯗꯨꯒ ꯑꯃꯅ ꯁꯤꯒꯤ ꯊꯕꯛꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯈꯕꯔꯗ ꯀꯧꯔꯤꯁꯤꯗꯤ, ꯅꯪ ꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯊꯕꯛ ꯇ꯭ꯔꯥꯏ ꯇꯧꯁꯤꯟꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯤꯗꯤ ꯃꯁꯤꯗꯤ ꯃꯇꯝ ꯈꯔꯒꯤꯅꯤ, ꯃꯁꯤ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯩ ꯊꯤꯕꯤꯔꯛꯀꯦ, ꯊꯕꯛ ꯑꯃ ꯅꯪꯁꯨ ꯁꯣꯏꯗꯅ ꯐꯪꯅꯤ, ꯑꯗꯨꯒ ꯄꯨꯟꯅ ꯁꯤꯗ ꯂꯩꯃꯤꯟꯅꯁꯤ ꯀꯩꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯍꯦꯛ ꯍꯥꯏꯖꯜꯂꯨꯕꯗꯨꯗ ꯃꯥꯁꯨ ꯍꯣꯏ ꯍꯣꯏ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯟꯈꯤ꯫ ꯑꯩꯁꯨ ꯚꯔꯥ ꯀꯥꯗꯨꯗ ꯁꯨꯝ ꯏꯇꯣꯝꯗ ꯂꯩꯍꯧꯕꯗꯨ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯂꯩꯐꯝꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯃꯣꯏꯒꯤ ꯂꯩꯐꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯅ ꯑꯣꯐꯤꯁꯇꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯤ ꯄꯨꯔꯥ ꯕꯤꯜꯗꯤꯡꯅꯤ, ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯥꯟꯅ ꯃꯊꯣꯟ ꯃꯊꯣꯟ ꯁꯥꯔꯒ ꯂꯩ꯫ ꯃꯈꯥꯗꯅ ꯁꯣꯞꯄꯤꯡ ꯃꯣꯜ ꯑꯃꯁꯨ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯗꯨꯒꯤ ꯁꯣꯞꯄꯤꯡ ꯃꯣꯜ ꯑꯗꯨ ꯂꯩꯇ꯭ꯔꯦ꯫ ꯀꯥꯒꯗꯨ ꯍꯦꯛ ꯆꯪꯕꯗ ꯋꯥꯈꯜꯗ ꯑꯩꯁꯦ ꯌꯥꯝꯅ ꯍꯥꯏ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯕ ꯃꯤ ꯑꯃꯗꯧꯅ ꯑꯩꯁꯦ ꯏꯁꯥꯅꯒ ꯈꯟꯖꯩ꯫ ꯋꯥꯈꯜꯗꯁꯨ ꯑꯩꯁꯦ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯟꯖꯔꯛꯏ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯆꯥꯎꯔꯕ ꯀꯥꯁꯤꯡ ꯑꯁꯤꯕꯨ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯔꯣꯏ, ꯂꯦꯝꯅ ꯐ꯭ꯔꯤꯗ ꯂꯩꯌꯨ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯁꯤ ꯇꯁꯦꯡꯅ ꯀꯥ ꯚꯔꯥꯁꯦ ꯁꯥꯟꯇꯣꯛꯑꯒꯗꯤ ꯊꯥ ꯑꯃꯗ ꯄꯩꯁꯥ ꯐꯅꯌꯥꯝꯗꯤ ꯂꯧꯕ ꯌꯥꯅꯤ꯫ ꯍꯣꯏꯗ ꯄꯨꯟꯁꯤꯁꯦ ꯑꯃꯒꯤꯗ ꯇꯥꯡꯖ ꯂꯩꯔꯛꯄꯁꯨ ꯀꯨꯏꯔꯦ, ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯏ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯁ꯭ꯇꯥꯐ ꯇ꯭ꯔꯥꯏꯕꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯃꯁꯨ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤ꯫ ꯌꯥꯝꯅ ꯁꯥꯊꯤꯔꯤꯅ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯃꯕꯥꯅꯤꯃꯛ ꯃꯅꯥ ꯂꯣꯏꯅ ꯇꯥꯊꯤ꯫ ꯇꯧꯕꯇꯕꯨ ꯃꯣꯏꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯃꯩ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯃꯕꯥꯅꯤꯅ ꯄꯥꯎ ꯐꯥꯎꯅꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯤꯁꯨ ꯑꯗꯨം ꯐꯩ ꯃꯈꯣꯏ ꯑꯅꯤꯁꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯂꯩꯐꯝ ꯀꯥ ꯑꯗꯨꯗ ꯍꯣꯡꯖꯜꯂꯝꯃꯤ꯫ 3rd ꯐ꯭ꯂꯣꯔ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯗꯨ ꯃꯤꯁꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯀꯥ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗ ꯃꯄꯥꯟꯗ ꯂꯥꯡꯕ ꯈꯣꯠꯄ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝꯗꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯩ꯫ ꯑꯗꯨꯒ ꯑꯣꯏ ꯊꯪꯕ ꯊꯪꯅꯔꯤꯕ ꯀꯥ ꯑꯗꯨꯗꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯈꯪꯗꯦ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯊꯣꯡ ꯆꯪꯐꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯗꯤ ꯁꯦꯟꯗꯜ ꯑꯃꯗꯤ ꯑꯗꯨꯝ ꯃꯄꯥꯟꯗ ꯖꯨꯔꯥ ꯑꯣꯏꯅ ꯂꯩꯕ ꯎꯏ꯫ ꯑꯩꯁꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗꯤ ꯃꯈꯥꯗ ꯍꯣꯇꯦꯜ ꯑꯃ ꯂꯩ, ꯃꯗꯨꯗ ꯆꯪꯉꯒ ꯑꯣꯏꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯕ ꯇꯟꯗꯅ ꯑꯗꯨꯒ ꯑꯩꯁꯦ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯀꯦꯅ ꯑꯩꯒꯤ ꯀꯥꯗꯨ ꯐꯥꯎ ꯈꯣꯡꯅ ꯀꯥꯔꯛꯄꯁꯤꯗ ꯑꯩꯒꯤ ꯀꯥ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯕ ꯐꯪꯉꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝꯗꯨ ꯐꯥꯎ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯟꯗꯦ, ꯏꯇꯣꯝꯗ ꯂꯩꯕꯁꯨ ꯅꯠꯇꯦ, ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯖꯔꯝꯒꯅꯤ ꯈꯟꯅ ꯑꯩꯒꯤ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ ꯁꯨꯝ ꯂꯦꯞꯄꯒ ꯑꯀꯣꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇ꯭ꯔꯥꯏꯕꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯅꯠꯇꯕ ꯑꯩꯒ ꯊꯪꯅꯕꯗ ꯂꯩꯕ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ ꯊꯝꯃꯤꯕ ꯁꯦꯟꯗꯟ ꯖꯨꯔꯥ ꯑꯅꯤꯗꯨ ꯁꯣꯠ ꯁꯣꯠ ꯂꯦꯡꯕꯗꯧꯅ ꯀꯩꯒꯨꯝꯕ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯦꯟꯗꯟ ꯖꯨꯔꯥ ꯑꯅꯤꯗꯨ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯟꯗ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ, ꯑꯃꯨꯛ ꯍꯧꯔꯛꯑꯕꯖꯥꯔ ꯇꯝꯅꯕꯤ ꯀꯥꯏꯗꯣ? ꯑꯗꯨꯒ ꯑꯁꯥꯏꯗ ꯃꯔꯨꯡ ꯃꯔꯨꯡ ꯅꯨꯄꯤ ꯑꯃ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯅ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯑꯁꯥꯏꯗ ꯂꯩꯕꯁꯨ ꯑꯗꯩ ꯅꯨꯡꯉꯥꯏꯔꯦ ꯈꯟꯅ ꯂꯩꯔꯨꯔꯤꯕ ꯀꯥꯁꯤ ꯂꯥꯁꯇ ꯐꯔꯛ ꯇꯥꯕ ꯀꯥ ꯑꯣꯏꯔꯝꯗꯅ ꯑꯗꯨꯒ ꯆꯦꯡꯒ ꯑꯟꯇꯤ ꯏꯂꯤꯒꯗꯤ ꯃꯋꯥ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯣꯏꯗꯨꯕꯨ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯕꯖꯥꯔꯣ? ꯍꯣꯏꯗ ꯄꯨꯡꯁꯨ ꯉꯜꯂꯤ, ꯃꯕꯥꯅꯤꯗꯣ ꯑꯣꯐꯤꯁꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ, ꯍꯥꯏꯐꯦꯠ ꯆꯪꯉꯨꯒꯦ, ꯃꯣꯏꯒꯤ ꯀꯥꯗ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯇ꯭ꯔꯥꯏꯕꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ ꯇꯧꯔꯛꯄꯁꯤꯗ ꯅꯥꯀꯟꯗ ꯄꯔꯦꯡ ꯁꯥꯅ ꯂꯩꯔꯤꯕ ꯋꯥꯁꯔꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ
amadi mi ama changbadawna ising thadaba makhol ama aina mikup aduda tarami maduda iso o ngasai nupi ama makhon tarakibado washroom da leiba mali phareine si oiragadi mataw asumna senga anti iliga makhoi ani na leiba ka adugi mapana lepaga makhoi gi thong adu aina kok thilaga kaurami maduda moyani so thong da suwange ka hangtorakti manungda de aina makhon sum tabada moyani do tv thaba makhon ga sum tai koli ki makhon su phanakana thong thilibado ani do suwange ka hangtorakti aiso maduda wakhalam khallami kainone moyani su ba thawai gi hangtokri bazaro masibo kaidawri jano ihe aide pungka he kaurure ani do mana so loina pangbane na khra loina tathi banine karai de ta ni ge na sukkanna mapandagi thong thindena kaungam tawriba singsidi phare moi so moi thopai chu changage asumnai se gi ka du tamna muk changke tawrakpasida washroom sing adugi maraktagi amagi thong si kitang hangtoga kanagumba mana aingonda munde yengaga leibadawna washroom manung aduda mi ma leibase ainu urami mamse imam hekmami washroom adugi manungdo aduga thongdo su purawina hangtokpa nate kitang ka hangtoga ni leirisi aduga manungdana mi ma lepaga mami sami leibadawna tawi aiso haipeti yengi ka henadi manungda munnadi yengsalude aduga manung aduda leiritu nupara nupirasi aiso uba ngamde mi washroom manungda leibanina inasu kaya muna yengsanba ngamamde tawdaba aigi sadadi karigino khangde akiba amadi sumtamna tamna phaurei aduga aigi kagi mapangi thong so hangtoga aise manungda thuna sangami aduga thong adu lonsalaga maisina salgamna leithorakpada amuka so aigi ka manung phamung manak aduda mi magi mami dongna tawba wall aduda tabasi aina urami madu urubada khangdana ising hakti mihunsi lawai kokton yeurami hatho kadugi maidoina kapubada taramba mami edu khangmang hekmang khibadongna tawi aiso charakhiba sa kharadu po pakatpa henmandana aise oge phok tawi kina ise ge phamung manak adu da sangsalai aduga koibaduda mitsina kiruk mathak makha yengtuna lei adumaina leiringai amuka soiga thangnaba kadugi mapanda thamliba sendan du mi amana tongaga chot chingaga sakhiba makhon se ina taba phangami konadi wakhanda ise sumna khallami mafam asida tawriba singa sibu kainu tawrisibo masibo aigi wakhanarane kaigino aingonda akiba mahanjan phawlisi sumaina mafam asida leibada ke khangnam duk saro ai hanigi mafam aduda leijaru bana phai adu ngasidi khangagi kiraga so kina kanana khangbuno aigi wakhana oiramba su yai adu ngasai washroom gi thong adu khitang hangtoga manungda mi mana aingonda munna lepaga yengbadongna leiramiduna maduna kana oiriba jano hoida madu soigi wakhanni khantoge tumnaba tawrage isi asumna igi phamungda ka khalaga ngahak keno wakhan khara tawramaga aiso dum tumtharami aina tumthakraba matung mangsida igi ka sida nupi ma kaptana sangai aduga ina tumlibadu munna mana igi phamung mamang sida lepaga yengtuna lei madudai so kiba henmandana taibang phaungna kaino kanano haiduna mikap thorakpada mami oina amuba maigi phamung mamang asida lepaga leirami aiso khongsina phaijok to kakthomaga law dana ise makhada chen tharakpasida nupi ma stair gi nakan gi thongnaw mingse leiriba duda lepaga ma se phone wari sanabadongna leirami hojiki nupi duda ina wari do tamge tawbasida ma se mamai leithom dana mathakta tamna ka khatkhi aiso makhata da makhada prap chen tharei maduda makhada bakery gi factory emasolai aduda sapo saba yawo mayang masa khara moise churup thaga moise wari sanar ga leirami moide thenga phok tumde aduga pungsoi de kya targe si aidi khangba ngamamde mayang masa sing do soina pakhana chen tharapaduda moiso pakhatana chen khige tawi aina so moide hindi maronda igi kada kari no male heure ai amna kire hairami mayang masa sing do suwa mata khumde moise amaga yengne aduga tumina moise hongnaraga satkhi adai leiba ngakta mali moisi ngahakte se building adugi mathakta munna yengkhalami aduga pungsi so kharadi thengaba mali dukan ga thong loina lonaraga leirami aise kamanung aduda sangba ki dana mapanda leibadu soise sumki jarakpadagi building adugi manungda mukai se tamna sangami aduga stair do ise sum tamna karami adumaina ise leiringai ahalama stair adudagi kumtharai aiso ahala aduda wari do tamge ningna pabung aise third floor ki ka amada leibani office ki oina akhoi se sida leiba yai haidana
ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯂꯩꯖꯕꯅꯤ ꯑꯗꯣ ꯑꯩꯅ ꯀꯥꯗꯨꯗ ꯂꯩꯕꯗ ꯑꯀꯤꯕ ꯉꯥꯛꯇ ꯊꯦꯡꯅꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯨꯝꯃꯤꯉꯩ ꯀꯩꯒꯨꯝꯕ ꯑꯀꯤꯕ ꯑꯃꯁꯨ ꯑꯩꯒꯤ ꯐꯃꯨꯡ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯕꯨꯡ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯩꯒꯤ ꯀꯥꯐꯥꯎꯗ ꯆꯪꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯁꯨ ꯑꯩꯅ ꯇꯝꯃꯤꯗꯨ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯀꯥꯗꯅꯣ ꯅꯪꯅ ꯂꯩꯔꯤꯁꯤ ꯃꯊꯛꯀꯤ ꯏꯂꯣꯏ ꯂꯣꯏꯕ ꯀꯥꯗꯨꯗꯔ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯑꯗꯨꯗ ꯅꯠꯇꯦ ꯇꯨꯁꯤꯗ ꯀꯥꯔꯒ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯒ ꯑꯩꯒꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯅꯪꯉꯣꯟꯗ ꯁꯤꯒꯤ ꯀꯥꯁꯤꯗ ꯂꯩꯌꯣꯅ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ ꯀꯅꯥꯅ ꯁꯤꯒꯤ ꯀꯥꯁꯦ ꯊꯣꯡ ꯍꯥꯡꯒꯦ ꯍꯪꯉꯛꯏ ꯑꯗꯨꯅ ꯑꯩꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯂꯩꯅꯕꯗꯨꯗ ꯑꯩꯗꯤ ꯁꯨꯝ ꯂꯩꯔꯨꯕꯅꯤ ꯇꯨꯁꯤꯒꯤ ꯊꯪꯅꯕ ꯀꯥꯁꯤꯗ ꯇ꯭ꯔꯥꯏꯕꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯃꯁꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯤꯗ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯅꯪ ꯁꯤꯒꯤ ꯀꯥꯁꯤꯗ ꯅꯈꯣꯏ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯁꯤꯗ ꯂꯩꯕꯗꯤ ꯎꯈ꯭ꯔꯕ ꯃꯈꯣꯏ ꯊꯣꯔꯛꯄꯗꯤ ꯎꯈ꯭ꯔꯕꯣ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯎꯗꯦ ꯑꯗꯣ ꯃꯣꯏ ꯃꯅꯨꯡꯗ ꯂꯩꯕꯗꯧꯅꯗꯤ ꯇꯧꯏ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯅꯪ ꯃꯨꯟꯅ ꯅꯪꯒꯤ ꯀꯥꯁꯤꯅꯦ ꯑꯗꯨꯒ ꯅꯥꯛ ꯌꯦꯠꯇ ꯅꯪꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯅꯤꯁꯤꯒ ꯅꯪ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯇꯨ ꯅꯪꯒꯤ ꯀꯥꯁꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯅꯤꯃꯛ ꯊꯣꯡ ꯁꯣ ꯂꯣꯏꯅ ꯂꯣꯜꯂꯤ ꯀꯥꯁꯤꯡ ꯑꯁꯤ ꯀꯨꯏꯔꯦ ꯊꯣꯡ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯛꯄ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥꯁꯤꯒ ꯊꯪꯅꯔꯤꯕ ꯀꯥ ꯑꯅꯤꯁꯤga ꯉꯁꯤꯐꯥꯎ ꯃꯤ ꯀꯅꯥꯁꯨ ꯂꯩꯍꯟꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯆꯥꯎꯅ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯉꯛꯂꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯕꯨ ꯀꯥꯁꯤꯗ ꯂꯩꯍꯜꯂꯝꯂꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅꯁꯨ ꯊꯪꯅꯔꯤꯕ ꯀꯥ ꯑꯅꯤꯁꯤꯗ ꯃꯤ ꯂꯩ ꯂꯧꯔꯤꯁꯤꯅꯤ ꯑꯉꯛꯄꯅꯤ ꯑꯩꯁꯨ ꯃꯈꯥ ꯏꯊꯪ ꯊꯪꯕ ꯀꯥ ꯑꯁꯤꯗ ꯏꯆꯥ ꯏꯃꯧꯒ ꯂꯩꯃꯤꯟꯅꯕꯅꯤ ꯑꯩꯅ ꯆꯍꯤ 40 ꯁꯨꯔꯛꯄꯗ ꯉꯁꯤꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗꯤ ꯆꯨꯝꯂꯦ ꯑꯩꯁꯨ ꯉꯁꯤꯒꯤ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗ ꯐꯖꯅ ꯈꯪꯕ ꯉꯝꯂꯦ ꯀꯥꯁꯤꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯄꯣꯠ ꯅꯆꯩꯁꯤꯡ ꯑꯗꯨ ꯂꯧꯊꯣꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯨꯔꯁꯤ ꯑꯗꯨꯒ ꯅꯪ ꯍꯌꯦꯡ ꯑꯌꯨꯛ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯀꯌా ꯑꯃ ꯉꯥꯡꯁꯜꯂꯛꯄꯗꯨꯗ ꯑꯩꯁꯦ ꯀꯣꯛꯁꯦ ꯁꯨꯝ ꯉꯥꯎꯈꯠꯂꯛꯈꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯆꯦꯡ ꯑꯃꯗꯤ ꯑꯟꯇꯤ ꯏꯂꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯡ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤꯁꯤꯅꯤ ꯃꯗꯨ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯒ ꯎꯗꯗꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯤ ꯂꯩꯕꯗꯧꯅ ꯋꯥꯈꯟꯗ ꯇꯧꯔꯝꯃꯤꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯟꯗꯁꯨ ꯁꯨꯝꯅ ꯈꯜꯂꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯪ ꯉꯥꯛꯇꯅꯤ ꯑꯩꯁꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯚꯔꯥ ꯀꯥ ꯑꯗꯨꯗ ꯂꯩꯅ ꯃꯪꯕ ꯃꯪ ꯉꯥꯛꯇꯅꯤ ꯈꯜꯂꯝꯃꯤ ꯋꯥꯈꯜꯁꯦ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯁꯨꯝ ꯈꯟꯖꯜꯂꯛꯄꯁꯤꯗ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯗꯨꯅ ꯃꯈꯥꯗ ꯇꯨꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯑꯒ ꯑꯩꯁꯦ ꯃꯥꯅ ꯄꯤꯊꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯃꯤꯟꯅꯔꯛꯏ ꯑꯍꯜ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯃꯃꯧ ꯅꯨꯄꯤ ꯃꯣꯏ ꯄꯨꯟꯅ ꯃꯈꯥꯗ ꯂꯩꯕꯖꯥꯠꯅꯤ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯃꯃꯧ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯄꯥꯈꯠꯇꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯗ ꯍꯪꯉꯝꯃꯤ ꯃꯣꯏꯗꯤ ꯑꯩꯁꯦ ꯅꯤꯁꯥ ꯆꯥꯗꯅ ꯇꯧꯔꯤꯕ ꯃꯥꯜꯂꯨꯔꯕꯖꯥꯠꯅꯤ ꯇꯧꯕꯇꯕꯨ ꯑꯍꯜ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯃꯃꯧ ꯅꯨꯄꯤꯗ ꯋꯥꯔꯤꯗꯨ ꯐꯖꯅ ꯂꯤꯔꯝꯃꯤ ꯃꯊꯛ ꯊꯪꯕ ꯀꯥ 3 ꯑꯗꯨꯗ ꯑꯉꯥꯡꯁꯤ ꯂꯩꯔꯝꯃꯤ ꯑꯗꯨ ꯃꯥꯅ ꯍꯥꯏꯕꯗꯗꯤ ꯃꯈꯣꯏ ꯑꯣꯐꯤꯁꯀꯤ ꯂꯩꯕꯅꯤ ꯍꯥꯏ ꯁꯤꯗ ꯑꯩꯅ ꯉꯛꯂꯤꯗꯤ ꯑꯗꯨꯒꯤ ꯀꯥ 3 ꯑꯗꯨꯗ ꯀꯃꯥꯏꯅ ꯑꯉꯥꯡꯁꯤ ꯂꯩꯍꯜꯂꯝꯃꯤꯖꯥꯠꯅꯣ ꯀꯗꯥꯏꯗꯒꯤ ꯑꯗꯨꯒꯤ ꯀꯥ 3 ꯑꯗꯨꯗꯤ ꯇꯝꯅꯕꯗ ꯃꯤ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕꯗꯒꯤ ꯃꯤ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ ꯑꯉꯥꯡꯁꯦ ꯀꯤꯗꯅ ꯏꯁꯇꯤꯌꯔ ꯀꯥꯐꯝꯗ ꯂꯩꯔꯝꯗꯅ ꯑꯩꯒ ꯊꯦꯡꯅꯕꯅꯤ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯅ ꯃꯆꯥꯅꯨꯄा ꯃꯃꯧ ꯅꯨꯄꯤꯁꯤꯡꯗ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯀꯩꯗꯧꯕꯩꯅꯣ ꯅꯪꯗꯤ ꯑꯗꯨꯗ ꯂꯩꯔꯨꯏꯗꯣ ꯅꯨꯄꯤ ꯑꯃꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕꯗꯒꯤ ꯀꯥ 3 ꯑꯗꯨ ꯑꯗꯨꯝ ꯇꯝꯅꯔꯒ ꯂꯩꯗꯅ ꯃꯇꯝ ꯆꯨꯞꯄꯗ ꯊꯣꯡ ꯁꯣ ꯂꯣꯜꯂꯒ ꯂꯩꯕ ꯀꯥꯁꯤꯡꯅꯤ ꯅꯪꯉꯣꯟꯗ ꯑꯗꯨꯗ ꯂꯩꯌꯨ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ ꯀꯀꯥ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥ ꯑꯃ ꯂꯩ ꯃꯥꯅ ꯑꯩꯁꯦ ꯀꯥ ꯑꯗꯨꯗ ꯂꯩꯌꯨ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯃꯁꯨ ꯂꯩ ꯍꯥꯏ ꯃꯃꯤꯡꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯦꯡ ꯏꯂꯤ ꯀꯧꯕꯅꯤ ꯃꯣꯏꯁꯦ ꯁꯤꯗ ꯂꯩꯇꯕ꯭ꯔꯣ ꯍꯪꯉꯝꯃꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯅꯪꯅ ꯍꯪꯉꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯅꯥ ꯂꯣꯏꯅ ꯄꯪꯕ꯭ꯔꯥ ꯃꯣꯏꯗꯤ ꯑꯗꯨꯒꯤ ꯀꯥ ꯃꯊꯛ ꯊꯪꯕꯗꯁꯨ ꯂꯩꯇꯕꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯔꯤꯕ ꯀꯥꯁꯤꯗ ꯃꯕꯥꯅꯤꯗꯤ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯣꯐꯤꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨ ꯃꯥ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕ ꯁꯣꯏꯔꯣꯏ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯈꯪꯅ ꯀꯥ ꯑꯗꯨꯗ ꯅꯪ ꯂꯩꯌꯣꯅ ꯊꯅꯝꯃꯤꯁꯤ ꯃꯥꯗꯣ ꯍꯌꯦꯡ ꯎꯅꯔꯒ ꯐꯨꯖꯜꯂꯨ ꯑꯗꯨꯝꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯏ ꯈꯨꯗꯛꯇ ꯆꯦꯡ ꯑꯟꯇꯤ ꯏꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯊꯣꯛꯑꯝꯃꯤ ꯃꯗꯨꯗ ꯃꯣꯏ ꯑꯅꯤꯁꯨ ꯑꯩ ꯎꯕꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ ꯑꯗꯨꯒ ꯑꯟꯇꯤ ꯏꯂꯤꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎꯇꯣꯟ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯀꯔꯥꯏꯗ ꯂꯩꯔꯨꯒꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯔꯤꯅꯣ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯁꯨ ꯏꯉꯛ ꯉꯛꯅ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯃꯅꯥ ꯂꯣꯏꯅ ꯄꯪꯕꯅꯤꯅ ꯀꯌా ꯁꯦꯡꯅ ꯂꯧꯁꯟꯕ ꯉꯝꯃꯝꯗꯦ ꯆꯦ ꯑꯃꯗ ꯑꯣꯏꯅ ꯑꯩꯅ ꯏꯔꯒ ꯈꯪꯍꯜꯂꯝꯃꯤ ꯃꯗꯨꯗ ꯃꯣꯏꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ
ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯀꯤꯕ ꯑꯃꯁꯨ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯀꯤꯅ ꯊꯣꯔꯛꯄꯗ ꯁ꯭ꯇꯦꯌꯔꯗ ꯅꯨꯄꯤ ꯑꯃꯁꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯂꯩꯔꯝꯃꯒ ꯑꯩꯅ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕꯗ ꯃꯃꯥꯏꯗꯣ ꯑꯩꯔꯣꯝꯗ ꯑꯣꯜꯂꯝꯗꯅ ꯁꯨꯝ ꯀꯥꯈꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯤꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯊꯋꯥꯏꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗ ꯀꯤꯅ ꯑꯗꯨm ꯍꯧꯈꯤ꯫ ꯅꯣꯡꯍꯦꯡꯉꯥꯟꯕꯒ ꯑꯩꯅ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯇꯝꯕꯗ ꯑꯣꯐꯤꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯃꯥꯁꯨ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯁꯨ ꯈꯪꯗꯕ ꯑꯣꯏꯕꯖꯥꯠꯅꯤ, ꯍꯥꯏꯗꯤ ꯃꯥꯁꯨ ꯅꯧꯅ ꯊꯕꯛ ꯇꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯇ꯭ꯔꯤ, ꯑꯣꯐꯤꯁꯀꯤ ꯃꯤꯅꯗꯤ ꯑꯇꯣꯞꯄ ꯀꯥꯗ ꯂꯩꯌꯨ ꯀꯥꯏꯅꯗꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯚꯔꯥ ꯀꯥꯗꯨꯗ ꯑꯣꯏꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯀꯤꯕ ꯋꯥꯔꯤ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯀꯌꯥꯗꯨꯅꯔ ꯀꯩꯅꯣ ꯑꯩꯁꯦ ꯚꯔꯥ ꯀꯥꯗꯨꯗ ꯏꯇꯣꯝꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤꯗꯨ ꯍꯟꯖꯟ ꯃꯪꯗ ꯎꯕ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯁꯦ ꯌꯨꯝꯗ ꯀꯨꯝꯃꯒ ꯋꯥꯔꯤ ꯄꯨꯝꯕ ꯕꯕꯥ ꯏꯃꯥꯗ ꯁꯦꯡꯅ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥ ꯏꯃꯥꯅꯁꯨ ꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯑꯩꯁꯦ ꯌꯦꯡꯕꯗ ꯀꯣꯟꯅ ꯑꯩꯁꯦ ꯇꯝꯅ ꯐꯔꯛꯏ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯏꯇꯣꯝꯗ ꯂꯩꯍꯟꯒꯅꯨ, ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯁꯦ ꯂꯥꯏꯌꯦꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯁꯨ ꯁꯨꯝ ꯆꯥꯅꯔꯛꯇꯗꯅ ꯊꯕꯛꯇꯨꯁꯨ ꯑꯩꯁꯦ ꯑꯗꯨꯝ ꯇꯣꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡꯗꯨ ꯑꯩꯁꯦ ꯃꯪꯒꯨꯝꯅ ꯇꯧꯔꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯉꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥ ꯂꯩꯇꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯩꯗꯤ ꯅꯠꯇꯦ, ꯃꯥꯁꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯂꯝꯕꯨꯗꯤ ꯑꯗꯨꯝ ꯅꯛꯅꯔꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯁꯤꯒ ꯑꯩꯈꯣꯏꯒꯁꯨ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯃꯤ ꯂꯣꯏꯅ ꯐꯩ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯑꯗꯨꯝ ꯍꯩ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ꯫ ꯑꯩꯈꯣꯏꯅꯒ ꯃꯣꯏꯗ ꯆꯠꯂꯨꯕꯗ ꯃꯣꯏ ꯃꯃꯥꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯕꯤ꯫ ꯑꯩꯈꯣꯏ ꯂꯥꯛꯑꯗꯤ ꯇꯟ ꯆꯥ ꯂꯣꯟꯗꯨꯅ ꯑꯗꯨꯝ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯥꯔꯛꯀꯅꯤ ꯐꯥꯎ ꯊꯥꯖꯗꯦ ꯏꯃꯥꯟꯅꯕꯒꯤ ꯏꯃꯥꯁꯤ ꯑꯗꯨꯝ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯒ ꯏꯆꯝ ꯆꯝꯅ ꯂꯩꯖꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯕꯤꯀꯤ ꯌꯥꯏꯐꯕꯒꯤ ꯏꯃꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯉꯔꯥꯡ ꯂꯩꯈꯤꯗꯕ ꯃꯥꯜꯂꯤ, ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯍꯧꯅꯔꯒ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯁꯤꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯍꯥ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ, ꯀꯃꯥꯏꯅ ꯂꯩꯇ꯭ꯔꯤꯅꯣ? ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯀꯨꯏꯗ꯭ꯔꯤꯕꯗꯥꯏꯅꯦ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯆꯠꯂꯨꯕꯗ ꯇꯟꯒ ꯍꯧꯔꯒ ꯄꯤꯖꯔꯛꯏꯗꯣ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯈꯪꯗꯦ ꯚꯥꯏ, ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯑꯣꯏꯔꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯉꯁꯤ ꯁꯪꯕ꯭ꯔꯣ? ꯁꯪꯉꯒꯗꯤ ꯍꯣꯔꯦꯟ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯚꯥꯏ ꯆꯠꯂꯨꯁꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯈꯔ ꯑꯩꯈꯣꯏꯁꯦ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯗ ꯐꯥꯎ ꯑꯩꯅ ꯋꯥꯔꯤꯗꯨ ꯇꯝꯕꯗ ꯕꯕꯥ ꯏꯃꯥ ꯐꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯄꯁꯤꯗ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯈꯔ ꯍꯧꯅꯔꯒ ꯏꯃꯥꯟꯅꯕ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯌꯧꯕꯗ ꯃꯣꯏ ꯃꯃꯥꯗꯨ ꯍꯦꯛꯇ ꯊꯣꯔꯛꯀꯗꯕꯣꯏꯗ ꯃꯥꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯣꯏꯗꯨꯗ ꯂꯩꯔꯤꯉꯩ ꯏꯃꯥꯟꯅꯕ ꯌꯥꯏꯐꯕꯅ ꯑꯩꯈꯣꯏꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯏ꯫ ꯏꯇꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯍꯤꯡ ꯂꯦꯛꯑꯁꯤ, ꯍꯌꯦꯡꯗꯩꯗꯤ ꯌꯥꯔꯅꯤ, ꯑꯩꯈꯣꯏ ꯃꯥꯃꯣ ꯍꯣꯏꯁꯨ ꯃꯣꯏꯁꯨ ꯍꯌꯦꯡꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯑꯗꯣ ꯉꯁꯤꯗꯤ ꯅꯈꯣꯏ ꯈꯔ ꯑꯍꯤꯡ ꯂꯦꯛꯄꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯗꯨ ꯃꯣꯏꯒꯤꯗ ꯑꯍꯤꯡ ꯂꯦꯛꯄꯤꯔꯝꯃꯤ꯫ ꯃꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯏ, ꯑꯗꯨꯒ ꯈꯔꯁꯨ ꯁꯨꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯃꯣꯏꯒꯤ ꯍꯥꯟꯅ ꯚꯔꯥ ꯁꯥꯜꯂꯝꯕ ꯌꯨꯝ ꯑꯃ ꯂꯩ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ ꯇꯨꯝꯃꯝꯃꯤ꯫ ꯃꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯏꯃꯥꯟꯅꯕ ꯌꯥꯏꯐꯕꯒꯤ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜ ꯈꯣꯟꯊꯣꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯏꯐꯕ ꯏꯃꯥꯒꯤ ꯌꯥꯏꯐꯕ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯇꯝꯅ ꯀꯧꯔꯛꯏ꯫ ꯑꯩꯈꯣই ꯑꯅꯝꯕꯅ ꯂꯣꯏꯅ ꯇꯨꯝꯊꯅꯔꯨꯔꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯦ ꯐꯨꯛ ꯍꯧꯒꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯌꯥꯏꯐꯕꯁꯨ ꯇꯨꯝꯕꯗꯣ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯁꯨ ꯃꯁꯥꯗꯣ ꯏꯉꯛ-ꯉꯛꯅ ꯂꯩ꯫ ꯑꯩꯈꯣꯏꯅꯁꯨ ꯏꯇꯥꯎ ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯃꯤꯡ ꯀꯧꯔꯛꯏꯗꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯌꯥꯏꯐꯕꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯈꯪꯗꯦ ꯚꯥꯏ ꯀꯅꯥꯅꯣ ꯈꯪꯗꯦ, ꯑꯩꯗꯤ ꯏꯃꯥ ꯃꯥꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯃꯨꯛꯁꯨ ꯀꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯌꯥꯏꯐꯕꯒꯤ ꯃꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟ ꯍꯩꯅꯧꯖꯣꯝ ꯍꯧꯕ ꯖꯒꯥ ꯑꯃ ꯂꯩ, ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯆꯪꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯇꯥꯅꯗꯤ ꯆꯠꯂꯒ ꯌꯦꯡꯉꯨꯗ꯭ꯔꯦ꯫ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯦ ꯀꯤꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪꯒ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛꯇꯪꯒ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯑꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯇꯨꯝꯕ ꯍꯧꯒꯠꯅꯔꯒ ꯉꯔꯥꯡꯒꯤ ꯍꯩꯅꯧꯖꯣꯝ ꯍꯧꯔꯤꯕ ꯃꯄꯥ ꯑꯗꯣꯝꯗ ꯆꯪꯁꯜꯂꯒ ꯌꯦꯡꯉꯨꯕꯗ ꯂꯩꯈꯤꯗꯕ ꯏꯃꯥꯟꯅꯕ ꯌꯥꯏꯐꯕꯒꯤ ꯃꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯥꯏꯗ ꯐꯠꯇ ꯍꯥꯎꯊꯤ ꯃꯔꯛꯇ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯘꯔꯤ ꯑꯃꯒ ꯆꯠꯅꯗ꯭ꯔꯕ ꯈꯨꯖꯤ ꯈꯔꯒ
ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯏꯃꯥꯅꯕ ꯌꯥꯏꯐꯕꯒꯤ ꯃꯃꯥꯅ ꯊꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯉꯥꯛꯇ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯗꯨꯅ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯇꯧꯔꯒ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯅꯔꯦ꯫ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯏꯃꯥꯅꯕ ꯌꯥꯏꯐꯕꯗ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯪꯕꯗ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ, ꯏꯃꯥꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝ ꯈꯔ ꯆꯤꯊꯍꯧꯕꯗꯨꯅ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯅꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫